ताबिरिबा मदि मिटेंग ताबिरिबसिंगबो अहानबमक्तदा इकाई खुमनजबग लोइनना तारामना ओक्सरी ngasi amuk pumnamakidamakta puduna lakchariba film asi Triggered hairiba film aduni hairiba film asi 2020 gi October 20 da release tawkiba film amani film asi Chris Stokes na director oiba thriller da based toba film amani fare adudi mayam yamna koithoktana film gi warida direct hekta lakchage film asi horakpada hal khara oiriba misak ama mamai kupsinduna ulai misak sina jungle amada miyoi ama faduna thawrina punsilami aduga mahaki nongmai adu lokthokladuna nongmai adudagi maru sing loina lokthoklami aduga thamlami misaga sifaduna thamliba miyoi aduda device ma fit tawrami aduga device adugi remote adu mahakna pairami misaga sina bunduna thamliba miyoi asida hairi nangna aigi atoppa lambi amata thamdrabanina nasana thaksaba langni mase asumna hairam laga thoglaktuna laki punsinduna thamlamlaba misak adugi device ta message kaya laklami amasung awav khangbaga loinana khonjel su kanna tarklami mathangi senda student khara jungle aduda camping tawnana bhaiduna koiba lakminarami makoigi marak asida keto kawba ama yawrami mahak asi yamna ngausinnaba misak ama oirami adubo keto gi mamanabi asidi yamna ing tapi gyan yamna tabi nupi oirami matam pomnamakta mamanabi asina keto bo ngausinai atopa nupi singa mari leinei haiduna chingnarami makoi punna faminaduna wari kaya ama sanarami makoi mayam asigi wari dagi aikhoina khangi madudi makoi masel asi yamna nungsinai haiba ado makoi singa sidagi erin kawbi nupi ama ulai mahak asi yamna ingjabi nupi ama oirami mahak mayam pomnamak asidagi top na mong hadana lerami hak leiraga erinna washroom da chatna bahaiduna mathanta nakal amada thoglakpa matamda ahubada ulakhiba misagadu thoglaktuna erin bu wantha halami erin again tarakpadadi magalak minaba pumnamak adusu phibam amada leinarami makhoi ki manak aduda gas cylinder amasu taduna leirami madu uraga ai khoina khangi madudi gas aduna maram oraga makhoi pumnamak adu wantharurabani haiba makoi pumnamak adu jacket amamam loina lelami amasung timer amamam su loina yaurami makoi pumnamak gyan amata tanaramde yamna kinarami makoi ki mamanaba amasu leiramde tanja sida makoi bu wanthaliba misagadu thoglaklami misagadu atai kanasu oiramde madudi makoi ki school da science taklamba oja oirami misagasi erin gi mamanaba amagi mapasu oi erin gi mamanaba adu hana sikhirami misagasina makhoi dhairi aigi isadu hek sikhibaga aigi nupi edusu macha kainabagi maisakna aibu thadoktuna masagi manakta chatkre aigi haibada malem asida kana amata leitre misagasina mahaki macha nupa adu makhoi singasigi maraktagi amana hatkibani haina khalami maramasina bahagna sumna tawribani makha tan hari ngasidi nakhoida namanaba singi te sama tawgani masida matam koina leiba misak aduta hingba ngamgani asumna hairam laga timer sing atu active tawrami amasung masa mathanta nongmai aduna mayada kapsan jaduna sijarami thawdok si uraga makhoi mayam adu yamna kinarami amasung makhoi gi jacket sing atu lokthokpa khonarami adubu jacket sing atu amatta lokthokpa ngamnaramde makoi pomnamak adu timer adugi maramdasu kana amatana khangba yauramde khara amana timer adu loiraga kari oigani khanduna yamna kinarami aduga khara amana kari su tawroi khanduna yamna laithoknarami maramasina makoi masel saunaba yauraglami mafamasida makoi gi mating pangnanaba kana amata su leiramde amasung makoi gi phone sing adusu ahal aduna hana loina thugai khre maramasina makoi da upai amata leiramde mafamasida makoi punna thoglakpada makoi gi mamanaba ama hana mangkiba adu makhongda maya thauba yot amana chapsinduna leirami bahaki maming Bobby haina kawi Bobby gi matau adu uraga mamanaba kharana yamna sauna hari mafamasida aikhoi bu Bobby na chalusi haiduna namduna purakibani masipun magasi mahakna thon mangaktani oja aduga maga manaraga tawba soidana oiramgani mada sirasanu kana amta mating tawba yaroi wahi asi taraga Bobby na hari ai bongta kanbiyo ai asengbado mayamda pumnamak haiki chumi oja aduna aikhoi bu mafam sida punna lakna bhari mana igi anaba ama khangkibana aingonda
blackmail tawduna nakhoibu mafam asida puhalakibani mafam asida asumna tawrangoni haiba adudi aisu asengba khangdabani aibu kallabadi jacket asigi maramda aina khangi madu haidoki wahi asitaraga minungsi amaga loinana Bobby bu mateng pangduna kanbirami Bobby na makhong adu hek nanthorkpaga sori ama paiduna mayam aduda attack tawraki mayam adu loinamag Bobby dagi lapthoknarami tanja asida Bobby ki jacket ki timer adu loiraki aduga Bobby ki device adu yamna sathina pokhaiduna machet tan sandoklami madu uraga mayam adu hena kinaduna tongan chenthoknaki jacket adu ki timer sing adu amatta manaramde khara amana matam yamna telami aduga khara amana matam yamna sanglami keto su magi mamanabi aduga punna chelaklami adubu mamanabi adunadi keto bo hojiksu atopa nupi ga mari lainai haina chingnarami maram asina nupi adu keto ga punna chatminnaba yaramde keto na makhoi gi kem aduda amuk handuna laklaga masa mathanta sijakhiba ahal adugi nongmai adu khunduna kona mathau tarakpa yai khanduna hapchilami mathang senda makhoi gi maraktagi mamanaba nupa amgi timer adu loiramdai oirakhi maduda mahakna hari nakhoi kudimak aingonda gi lapthokno aigi timer si matam loisilagre wahi sitaraga nupa asigi mamanabi amana mateng pangnana bahaiduna yamna nungai tan sinsilaglami maduda nupa aduna thokro haina kanna haibada yadabadagi mana pairamba torchlight aduna kanna tharki maduda soibadagi nupi adugi makokta panduna I yamna thoktuna mafam aduda sikhi tanja asida nupa asigi timer adugi matam suloirki adubu nupa adu pokhaiba tawdana adumak leirami madu uraga mana timer adu check tawbada sikhiba nupi adugi matam adu mangonda oina sangtoklami madu uraga yamna singba nupa amana hari masina takpadi aigi matam sida atopa aina pamba kanagumba amagi matam punsin hanbasu yari pumnamak asi oja aduna hana plan tawduna mamanabasing adu amana amabu hatoknana bahaiduna semlaga thamlambani makhoi kharati tawdog asidagi matam karamna sangdokhanba yagani haiba adu khangnarami mathang asidadi masa masagi thawaidagi hena mamal yamba karisu leramde makhoi gi maraktagi nupi amana matam sangdokhanba yai haiba adu khanglakpadagi wakhal ama khalami maramdi mahaki timer adu matam yamna tensilakpana maram oiraga nupi aduna chai ama paiduna manakta leiba mi singda attack tawduna koitan tanarami asumna makhoi sing adu amana amagi yeknaba oiraklami makhoi sing asidagi nupa amaga nupi amaga kem aduda amuk handuna chelaklami maramdi kem aduda makhoinu phone ama lotuna thamlami phone adu lokthokuna call tawnana bahaiduna yengbadadi signal amata phanglamde maram asidagi makhoi anina phone adu puraktuna awangba mafam amada signal thiba chalami nakal amadana ketona edinda mahaki partner oinna bahaina haijarami maduda makhoi ani amana amagi mateng pangnana bahaiduna yanarami amasung makhoi ani punna chatminnarami atopa sin amadana matam yam silaktrabi nupi aduna tawfam khangdana leiringaida ketoga khangnabi nupi adu manakta laklami madu uraga mahakna hatnana bahaituna attack tawruklami maduda ketoga khangnabi nupi adu yamna haisingna masagi thawaibu kanjaduna nupi adudagi nanthoklami nupi sin amuk magi luna tinajabi mamanabi amabu hatke tawbada mamanabi aduna oina nupi adu sori na thindun halami maduda sikrabi nupi adugi matam adu mamanabi aduda oina sangdoklami tanja sida keto sumafam aduda leirami thoktok sidaki makhoi anisu matam sangdokpagi technique adu khangbadagi makhoi ani paduna atai sing adu hatuna matam sangdokhansi haina yanarami nakal amadana nupa amaga nupi amagana phone puduna chatkhiba adu nupi aduna magi mapada call tawduna hairami magi mapa adu police su oi nupi asina mapada call tawbada chatlamde maram sidagi nupi asina mapagi call chattaba aduda nungsa yamna thirami amasung mapagi GPS on tawduna track tawbada makhoigi manaki location thonglakami madu uraga yamna ngakladuna location adu thiduna asum laklami asumna khara lakluba matungda oja aduna ahanbada misak ama punsinduna thamlamba adugi location yausillaklami nupi aduna misak adugi mamaida kubliba phi adu lokthokduna yengbadadi magi mapa adu oiduna leirami oja aduna
nupi asigi mapa asi phaduna punsinlamliba asigi maramdi mahaki macha nupa adu nisa sarga sibanate mina hatpani haiduna case tawrami adubo police asina case adu loisindana close tawki maram sina oza aduna police asi punsinduna mafam asida thamlamlibani oza aduki macha nupa adu mamanaba singa nongma party tawrami party aduda mamanaba singi maraktagi amana oza adugi macha nupa adu hatpani haina oza aduna chetna thajaduna pumnamak si tawrakhibani nakal amadana eringi mamanaba amana nongoi maru khara fanglami hairiba nongoi maru sing adu khunduna puraklami amasung nupa asina sigadabagi tawraba mamanabi nupi amagi mapa adu nongmeina kaptun halami thawdok si uraga erindi yamna pakhalami Erin matau udu uraga mamana nupa aduna erin dahari aina tawriba sinangi phananabagi damakdani ahal si ikui kuidana sikragani masida ikoina mabu halurabadi magi timer gi matam adu aikoida phanghugadawribani mamana basina erin da nongmai adu piduna amuk hairami masinongoda thamjalo masigi mathuk tarakpi yai asumna hairamlaga erin gi mamana ba adu ketobu thiba laklami maramdi mahakna khali oja adugi macha amasung mahaki atopa mamanabi adu ketona hatpani haina party numit aduda ketona drug adu purakhibani haiba erin gi mamanaba asina khanglami atopa sin amada erin mamanabi nupi amaga thengnarami maduda erin mahaki mapa adu sihori haina tambada yamna kaplami erinna matau adu uraga haire hausik aikoina kaptuna leibagi matam nati aikoi remote adu fangnana bahana thikisi asomda erin gi mamana ba aduna ketobu thibada fanglami makoi ani yamna sathina phunarami koina phunaraba matungda ketona erin gi mamana ba adu hatuklami ketona magi atopa mamana ba amsu nongmeina kaptun halami maram sidagi ketona makoi mayamdagi matam khwaidagi hena sangna leirami ketona amuk magi atopa mamana ba amsu hatlami masigi matungda ketona amuk mamana ba ama hatpatarmi maramdi magi timer atu matam sangdok khanduna leban khinaba makhoi singi marakta erin amasung mahagi friend amakhak lemhaurami ketona misak ama hatna bahaiduna thiduna laklami ketona erin gi mamanabi atu hatna bahaiduna sangsinba matamda mamanabi aduna lauri nangna ikoi gi imanabi singbu loina hatpani aidi nangumba mi hatpanate asumna hairamlaga sorry amana ketoda attack tawramlaga sen thoraklami tanja sida mahakna khali karigumba ketu sisu sikrabadi erin khakta lemhorani game sida miyoi amakakta hingogudoribani adudi erin su siba mathuktai maram asina mahakna nongmai aduna erin bu hatna bahaiduna em tawrami matang sida arun bu wari ama erinda mamanabi asina lerai ozagi masanu padu aina yamna sawningi matam pumnamakta exam da mana aingonagi hena mark phangduna talaiki maram asina aina scholarship phangba ngkide aduna aina party tobu numit aduda magi drink ta hitak yansin kibani ai tasengna mahak sigani haiba dudi khangde aina wari pomnamag asi ai baba da liduna case adu thingjan han kibani asumna wari asili raba matungta nongmai adu erin da piraga amu makha tan hari ai hingbagi athra leitre aibu nongmai asina kaptun halo game asidagi hingbada matik chabadi nangne asumna fana oiduna so erin na magi mamanabi asibu hatpadi pamlamde tanja sida ketona tunglomdagi hawgulaktuna erin gi mamanabi adu hatuklami erin gi mamanabi adu sikraba matungda erin dan hena matam sangna leirami ketona game asidagi hinghungnabagi damakta erin busu hatpatarami ketona erin bu hat kya haina sanglakpada erin na mana pairiba nongmai adu ketoda tamduna leirami ketona erin asi yamna soli nongmai kablapangam loi haituna nongmai adu kabla u haina lauduna kihalami erin su upai mata leiterduna ketogi makhongda nongmai aduna kaplami aduga u amagi marumda famduna ketogi matam adu loiba ngairami ngaiak leiraga ketogi matam loiduna pokhairaga keto khudak siki erin mathanta lemhauban maram oiraga game si mahak ngamlami maram sidagi device adu deactivate masan oirki mathangi numita erin jungle asidagi asum tholakpada nupa ama gari thauduna lagami erin nupa aduda mateng tobina bahajabada nupa aduna erin gi maung adu uraga yaramdana gari adu thauduna chatki aroibada erin yamna sathiba saglon amada noklami aduga matang asida film asigi aroiba saruk oiki mathangi nungairba film amada mayam punna amuk hana thengnaminasi ngasigi oinadi
पुनमकपु अमुक्का हन्ना इकाई खुमनजरगा matang asida tensinjari.